Free movement ke ya bapi de ke JC National Highway to Imphal Dimapur lambi ase hangdokpagi wafam leitabaga loinana lambi asida free movement ke ya bapi ki balaiti haina Kuki Jo Council nam phongdorakli Kuki Jo Council na thadorokpa cherol amana maitai community ki pukning chingsiladuna Imphal Dimapur lambi hangdokpa leite amadi free movement aya bapi ki balaiti aikhoina mamangda thamkiba wafamdi Ministry of Home Affairs MSA gi direction matung in National Highway 2 da chathok chasin tawbada soi angam thokan na ngak sen bagi thabak tawriba security force ta kangpokpi miyamna cooperation pibina bahajabani cherol asina makha tarduna mite amasung Kuki Jo community anigi marakta thokliba conflict asigi matangda nakal anigi marakta settlement natraga agreement tawnakiba leite maram asina mawong amata da nakal ani mangna buffer zone lansin bayaroi matam bombada buffer zone bu ikai khumnagadabani haina ke jetsina warning tawraduna hariba wafam asi thugairakpa tarabadi peace amadi security da hena fibam soksilakani haina suphongdorakli Council asina mamangda phongdokiba wafam amabu semdok sadokuna miya marakta chamamnaba amadi thajanadaba hengatnaba silakpa thawongbu ke jetsina akanba mawongda condemn tawi hairaduna mitei community na mathaki wafam sing asi mayek singna khangadabani amadi ngakna chatkadabani haina su cheksil wafam thamlakli wifi khulda su kem thamba yaroi haiduna miyamna wakan mifam chathakre Kangchu police station na konba singda damga thangnana leiriba Kharam wifi khulda Kuki militant su group singi designated kem thamba yaroi haiduna kadangban part 1 panthoibi community hall da Yamlaba miyamna wakan mifam chathakre Kokomi gi mingeng makhada kadangban part 1 village authority amadi singda naharol yai fathauni kanglup na sinuna chathaki ba wakan mifam aduda Fayeng Lairen Kabi kadangban part 2 Lairen Sajik Fumlau Kautruk Senjam Chirang Khurkhul na chingba khul kaya dagi lakpa miyam saruk yaki wakat khongjang aduga mari lainana kadangban part 1 village authority ki secretary Nunglepam Bovina Hai Chwarchanpur gi Singsitta thamgadaba Kuki su group ki designated camp ama Imphal West ki ngamkhai paring da thamna bahonaragliba si miyamna yabangamloi Erang kalingai matamda singda multipurpose dam dagi tampak romda chentharak ba ising da Kuki militant singna mioi bagi hakchang da sokningai oiba potlam sing thadarai hai bagi pau fawba ngangnakibani Mitegi khulga supna tagi phit kuntra mukta lapnariba singda dam ge koibada Kuki militant singi designated camp thamlakpa tarabadi tampak ki miyam hena awaba nangbada natana Erang tatana thokna nabagi machak oirakani haina pendaba phongdoki topta lam yonba thingkre Manipur Assam amadi Nagaland da leiba JMA Furuf ki lamsing mitopta yonba yaroi haina JMA Council Northeast India na thadorok cherol amana phongdorakli cherol asina High Council asina lauki bawarif ki wangmada JMA Furuf ki lam mitopta yonbagi thawong chathare haiba nungnangningai oiba pau taba phangli matung tarakpada JMA Furuf ki mamangai degi leiraklaba lamsing mitopta yonba yaroi Furuf asigi mioi singna ipa ipu singi lam ngak senuna thamgadabani Meeoi ama ichauna chenthakre Imphal East District ki khetri awang laikai da ngasi nungthil pung 3 makhairom tabada iril turel gi imai pathorakpaga loinana masagi chahi 30 rom suraba meeoi ama chenthakre hairi ichauna chenthakhraba meeoi adugi maming MD Ramjan Kawi hairi ayeng school sing suti thadokre nongmanini asida nongleptana chukibana maram oiraga state asigi mafam kayada ichaw mayok nariba sigi yenglaga hayeng September 13 ta Manipur da leiriba school sing lengang na suti lauthokre lenga ki education ace ki director NG Bogendra na thokpa order amagi matung ina hojik state asigi mafam kayada oiriba ichaw sina maram oiraga hayeng September 13 ta state asida leiriba lenga ki school aided school private school amadi central school sing suti lauthokle hairi Kamjong gi landslide da yum kaya mangata thokle Kamjong district ki Lofong bile da ngarang ayu angan badagi chingning khairak pathodok da yum kaya mangata thokre apunba imagi macha sing Ems Manipur na thadorok pacherol amada ngarang ayu pukmanga thabada Kamjong district ki Lofong village da chingning khairak pada Lawrence Konghar kauba mioi amagi yum amangata thokpadagi manak nakpada leiba Lofong club hall da changda famlauduna leikre thodo asida sangrei haumung Kauba amagi chakhum so amangata thoan ki hairi maramasina awaba tarba imung sing asida Kamjong district administration amadi Manipur government na mieng changbiduna imung sing asigi relief ki thabak sing khudakta lokhat piu haina mieng chingsilakli Jingmaki oina Lofong village authority na local volunteer single loina na awaba tarba imung sing asigi darkar oiba polam sing pi duna mateng pangbigi thabak chathari hairi Khetri awang laikai mapada iril turel torban kaibadigi miyam ichawgi awaba mayok na re Imphal East District ki Khetri Gaw Kendri ki manung chana Khetri awang laikai gi Princeton International School mapada iril turel torban kaibadigi mafam kayada miyam ichawgi awaba mayok na re press na phangba pawda ngasi ayu angan bapung 3 rom tabada torban adu meter chani hena pakna kairakpani torban kaibadigi chansilakpa ising na Khetri awang laikai Khetri mayai laikai Khetri Gaw Sabal laikai
Kongpal Kongbana chingma mafamsingda hojik ichauge awaba mayoknari torwan kairiba mafam asida ngarangdagi hauna Khetrigau Kendrigi MLA Saik Nurul Hassan masa yauna mafam adugi miyamga loinana torban menbagi thabak chathaduna lakhibani adubu ising imai leptana wangkhalakpadagi torbangi leisa sonbana maram oiraga menba ngamdana mita chanirom pakna kaikhibani ngasi torban kairiba mafam adu mamangdasu anira kaikhri hari Pausina makha tarduna Khetrigau Kendrigi MLA Nurul Hassan gi maikaidagi su ngamjaba thakta ichau thoktanaba honaki adubu mafam asi logistic amadi technical support ka loinana achauba senfam changadabana lengakta semjin binaba taksinduna lakhibani hairi hauji isingna thumjin khraba mafam singda lairiba mioi kaya safagadaba mafam singda hondokpagi akanba thabak chathari loinana mafam kharada khudaki oina relief camp hangdoktuna ichaugi awaba mayoknaraba mioi sing changjafam piba hokre Panba yabadi state asida hokiba numit kharani nongleptuna churakpadagi tampak fauduna cheliba tural sing imai khangwang wangkhalakibani amaromda med department nasu ngasi hayeng fauban nong chukhigani haina warning tawduna lairibani atopa pawgi likul amagi matung ina hokiba numit kharani asida leptuna nong churakpana maram oiduna state asigi maru oiba tural singi imai ka hena wangkhalakpadagi ngarang numidang pung 12 rom tabadagi ithai beres ki gate mangamak hangdoktuna ising thadokpagi thabak chathari NSPC की मखादा लरिबा इथाई बेरेस की गेट मंगा मा हांगदोकलबसु बेरेस असिगी अपस्ट्रीम द इमाई हेंगलकली हाइबी हौजे समुद्र की इमाई दगी अपस्ट्रीम द मीटर 769.95 अमदी डाउनस्ट्रीम द मीटर 769.95 द लैरी इसिंग इमाई लेपतना हेंगलकपा असिना मरम ओइरगा बेरेस असिगी मथक थंगबा सरुकता लैरिबा युमसिंग इसिंग थुमजिलकपा याबगी फिबमदा लाकपदगी पोचै होंदोकनबा यावनारे हाइदी Amarom da ithai wapokpi nongmai khong amadi atei mafam kaya da leiba ngayok farm kaya pathokle beres asigi makha maikai da ising imai hengalakpadagi Manipur Tural gi mafam kaya da ising pathokle ising imai pathorokpa mafam sing miyam thoraktuna ising thingbagi thabak akan mamong da chathari hari aduga mathangi update asina kanglai pakya punbu kholaudagi yamna maru oiba update ama kuki na thanarakpa message tagi translation ama khaktung lokachreke kugi yuzina gilja puljong Jesse की president की family लाइबा मफम दा फाइलेम सिसिपुर दा नोंगमई गा तौरगा ओमसिले हौजिक SF ना नोंगमई पाइबा सिंगदो फानबा कन्ना तानरी हाइना कंगलैपाक की अपुनबा खोलाउना अपडेट तौबिरि